mayam khunjari akhanaba paw miyang tabili ba thingmo ko nangai amadi lisina karam uksari ahanba paw ukrul PST gi lakhiba nongmai kungi manungda taraga taruk phagatpa ngamkhre khulani gi marakta wari sanaduna sangtanana bakkanna honari ek muiba ukrul district ki hungful urkhul amadi hungdung khul anigi marakta lamgi wahaudagi tha sigi anida thokiba pamdaba thodok adugi saruk ama oina ukrul police station digi lakhiba nongmai kungi manungda taraga taruk phagatpa ngamle haina Manipuri Police Inspector General IK Muibana phongdokhre atopa paw amana yamlaba khusu khulai phagatkhre Kaksing Police Nipan Suba Battalion BSF Mangapan Gorkha Regiment amadi Kuntrom Doi Suba Assam Rifle gi apunba tim amana akaknaba paw ama fangbadagi ngasi wabagai nate khong turelmai area da thiba homagi thabak sathakibada yamlaba khusu khulai phagatpa ngamkhre akha tarakpa pawda khongjang changsinaba sem sarasi MNTU mitei Phurupu ST lista chalhanaba haiduna lakpa asida laingak pairibasingna thawairaknaba tarabadi miyam huptuna achetpa phirep lamunaduna khongjang changsinaba sem sarasi haina mitei tribe union na phongdolagli Makha tarakpa pawda Supreme Court ki order na pumja lising tarukta laukhiba primary oja singgi maraibak tamba ngamdre sayol mari gi manungda anauba merit list thoknaba khangankhre Manipur laingakna Hana kumjal hing tarama thoigi September marida result lauthokuna thabak hapkhraba primary oja khanbagi merit list adu nauna amuk semtoktuna sayol marigi manungda thoknaba Manipur lengakta khangankhre aroiba pawda Thajanaba thamduna ing tappa hanjalaknaba hotnaminasi Kom Union Manipur Phurupna Amaga2 gi marakta Thajanaba thamduna ing tappa hanjalaknaba hotnaminasi ipa ipusingna nungsi janana laiminaramba adugumna aikhoi punna himinasi Manipuri integrity amadi union ngaknabagi lambida ngasi fawba chatli haina Kom Union Manipurna phongdorakli